Manipuri pau update tawjage ngasi fongbase fongda October gi tang 12 da sahi 10 gi ahal ama sahi 15 gi fadok pikre haukibu kumjai English ni ga 15 gi August tang 12 da sahi nauribi mahairoi nupi masa amada penetrative sexual assault sathakiba convicts ama ngasi special judge Prokso Imphal West na sahi 15 gi fadok pikre amadi fine oina lupa 10,000 thienkhre ko kaithal haino khombida leiba accused konjeng munipa masa sahi 10 Prokso Eki section 3 ki makhada court asina mara leire hain haukiba tha asigi tang 8 lakthokhibani loinana ngasi sentence hearing satharaba matungna mahaki cheirak adu lakthokhibani special public prosecutor na thagalakiba report aduda pallibadi konjengbam nipamasa sahi 10 Prokso Eki section 3 ki makhada penetrative sexual assault satharambagi convicts pikhrabane mahakna sathakiba crime adu ka henba oibana khwaidigi sangma fadokki matam pinaba pre tauki amaromda defense council gi maikedi gi thagalkiba report aduna pallibadi convicts adu sahi yamna ahal oibada natana asma gi anaba lei mahak nebulizer sizinaduna asma layengli amadi attopa miyoi gi mateng yaudana satpa ngamdraba miyoini maram aduna khwaidigi atenba fadoki matam pibinaba pre tauki nakal animaki submission kupna khanaraba matungda nipamasa sahi 10 na matam aduda sahi 3 khakta ngairibi nupi masa amada penetrative sexual assault sathakiba adu yamna chawba crime amani maral aduna mahak ahakpa cheirak phangpham thoi adum oinamak mahak sahi 10 suraba ahal oiba amadi asmagi anaba leibana Prokso Eki section 3 ki makhada sahi 15 gi fadok amadi fine oina lupa 10,000 thianaba court na yathang pikhi amaromda Prokso Eki section 13 ga nipan amadi criminal prosecutor court ki section 300 Sahumga Yankai Teret ki A gi makhada Manipur victim compensation scheme dagi victim da lupa lakh mangai compensation pina basu court na khanganki aduga attopa paw amana nauriba nupi masa ama puraga lotloba nupa court na mara leire haina laukthokre sahi nauriba nupi masa ama puraga lotloba nupa ama special judge Prokso Imphal West wayeng sangda Prokso Eki section 9 gi Indian Penal Code ki section 368 ki makhada mara leire haina laukthokre loinana sentence hearing lakliba tha asigi tang 13 ta pangthoklagani hairi ngasi court na mara leire haina laukthraba convicts adudi moirang konjengbam laikaida leiba kamesorgi masanupa Hemam Rajesh sahi 19 ne mahakna sahi nauribi nupi masa ama puraga lotkibadagi victim gi apokpina haukiba English 2013 ki April 3 ta Singamai police station na complaint ama tharakpaga loinana case ama register tawduna mahakki matangde investigation chathaduna lakhibane case adugi investigation loiraba matungda case adugi ayona IPC gi section 366 368 amadi Prokso Eki section 84 gi makhada charge sheet frame tawduna trial haukibane case adugi ayona submit tawrakiba charge sheet aduda pallibadi convicts aduna sahi 13 romda ngairibi sahi nauribi nupi ama masa ama puduna numit 10 rom tongan tongan mafamda lotkibane loinana Thawal police commando na nupi adu rescue tawbaga loinana Singamai police